나네 양핑 뭐 먹니 나 거기는 잘했어. All the best. All the tâm thu. कोई मेंबर तरागा तरुकना साब टीम सिना कोई 30,000 पुथोनरगा हान बगी ओइना कोई सिंबा उजे यामना लाइबक फबम ना ngasi पाइजेबा पोस्टर स्टेदा हंदकी 6 एडिशन सिदा मणिपुर की मियाम की मरक्ता की माई पाएना लौनरीबा कोई क्लासिक ग्रुप ऑफ होटल्स की कोई फाउंडर सर थांजम डबली लने यूनाको की फाउंडर सर इराबंता लने कोई इरत लेंसिन बिरे बागे मरुक कोई इतिन कंप्यूटराइज आई टेस्टिंग आई केयर सेंटर थौबाल की प्रोवाइडर इतिन माइबम लने आरएम स्कूल क्वार्टेल की मदी फाउंडर कोई काइटना जब डॉक्टर के एस हिलरी लने लॉन्गजम ब्रदर्स एंड सिस्टर चैरिटेबल ट्रस्ट हाइबा वांगोई केंद्र द लेबा सिगी सिनाउसना मखोई मंगासना अहानबगी तांगल जिक फावगी ngasi हाबनि कुपसिगी ओइना पार्टनरशिप ओइबिबन मसिगी दमता हाइबा पार्टनरशिप ओइबिबा मंगासि थागली लोइना नखोई डिसेंबर 28 तगी हौगदबनिना कोई नाट कोई कल्चर कन्वीनस हाइबा खलोन सेदा सपोर्ट तौबिनिंबसिना सपोर्ट तौबियो पार्टनरशिप ओइबियो स्पॉन्सर ओइबियो हाइबा फुनसे थमजगे लोइना कोई ngasi लमथाब सौ याबिरि स्मरोन डॉक्टर माइबम 18 अखोई एडवाइजरी बोर्ड मेंबर के वाहंगबम अदुगा इनाउ मनिकांत मुतुम लोइना बीजेपी वांगिंग केंथा मंडल के प्रेसिडेंट सर अखुन सुनील लेंसिन बिरे एग्जीक्यूटिव मेंबर दा इनाउ बोइनाउ अदुगा मीडिया कोऑर्डिनेटर अजित सोलखारुम सामक कन्वेनर राकेश नावरेम लोइना मैडम सविता माइबम अखोई प्रोग्राम कोऑर्डिनेटर अखोई को स्पॉन्सर अखोई को कन्वेनर ओइना वाक तौबिबनी मेंबर रोमिला नावरेम लोइना एग्जीक्यूटिव मेंबर अखोई सेमा अखोई जिबोलता सोंथाम सुमाइना अखोई लाक्सबनी अदुगा याम्बा पी राजेंद्र अखोई एग्जीक्यूटिव कमिटी ओइना लेबिबा अदुना हाइबा लम थाबजिगा मेलेनना अखोई ऑनरेबल एमएलए ना वाफुं खरा थोंदोपि खरा मतुंग सिदा अखोई लम थांदा निकोसा इना मनिकांत मुतुंगी ओइबा थामोइगे वाहि खरा अखोई तांग तरागा तेता अखोई उपान हाबगी हनासिंगदा पांथुक चक्र तांग तरागा निपानदा अखोई हाइबा सिंजु फेस्टिवल कमिटी ना हंगांग केंद्र की मनुंग लेबा तोहान तोहानबा चिल्ड्रन होम अनीदा चिल्ड्रन होम अंगांग चामगा तराबंदा अखोई एक्सरसाइज ग्रुप पेंशन अमदी इराजर अमदी अचे असाथेचिंग अखोई खुदोल तमजख्रे अदु ngarang asina manipur gi tong tong bai marketing yauna अखोई सिंजु योलगा सही यांखै सिंजु योलाबा इमुंग तिनरी बदुंबा मसा मसु सेम सिंजु गतंग योनबा तोबा सिंगम पाइदबा दुगुंबा इमा तरादा अखोइना खुदोल तमबगी थोरम अखोई ngarang से अखोई पांथोक चखि अदु ngasi सिना हाइबा सिंजु फेस्टिवल की मंगा सुबे एडिशन ओइबसी वांजिंग केंथा केंद्र इमनु चंबा कोदोंपोपी तेगे नंपाक्तगे सिंजु फेस्टिवल से सही कुनि प्याउ 16 दगी पांथोरेबसी केंद्र होंगो पांथोरप फेस्टिवल अमच हंदकी फेस्टिवल से अखोई ममांगी एडिशन पांथोबम ओइबा वांजिंग केंथा केंद्र की मफम दगिना अखोई तरुक सुबो ओइबा हंगांग केंद्र सिबोगी अखोई सेफ सिंजु एंड मणिपुरी पोनी मणिपुरी सबोन कनगदबनी हाबिगी वाखलोन पुबदुंबा पाउजेल पुबा ngasi साइकिल रैली नि asi अनबन एमएलए सर पाउनम ब्रोजन चेयरमैन मणिपुरी डेवलपमेंट सोसाइटी एमडीएस गमन मणिपुर न हाबिगे बरगसेदन सिंजुगी पाउजेल पुबा मदि सेफ पोनी हाइबा मसिगी कोई सारमा साना हानबदा लॉन्च तौबियो January 2023 Majik Polo Complex Penang, organized by Sinju Yokat Loop, Sayol, Manipur, sponsored by Majik Kubam Kanban Loop, Penang. Manikanta Mutum, Kim, Sep Sinju and Manipuri Pony, Lenana, Flag of Vine, Paunam Brojen Singh, MLA, Wangitan AC, Lenana, Chairman, Manipur Development Society, Gamana Manipur, Hana Kazabani, Adoga. Really, Lenana Mana Su, Manipur, Manung, Natana Mapanda Su, Mayamama, explore Tobiraga. Laibiriba marumapang mayam sida nungaya tuwa paujel awana gi menkhatna ko hona bidam basu wari tab le duki matik nungai
ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝꯅ ꯑꯌꯥꯝꯕ ꯂꯤꯗ ꯇꯧꯕꯤꯔꯒ ꯁꯤꯡꯖꯨ ꯐꯦꯁꯇꯤꯚꯦꯜ ꯍꯧꯗꯣꯛꯄꯤꯗꯅ ꯑꯩꯈꯣꯏꯒꯤ ꯇꯨꯃꯤꯟꯅ ꯃꯤꯌꯥꯝꯅ ꯈꯪꯗꯅ ꯂꯩꯔꯨꯔꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯟ ꯇꯧꯔꯒ ꯄꯨꯊꯣꯛꯄꯤꯔꯛꯄꯁꯤ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯂꯣꯏꯅꯅ ꯁꯤꯡꯖꯨ ꯐꯦꯁꯇꯤꯚꯦꯜꯁꯤ ꯃꯃꯥꯡꯗꯁꯨ ꯑꯩ ꯌꯥꯎꯖꯈ꯭ꯔꯦ ꯑꯩꯈꯣꯏꯁꯤ ꯀ꯭ꯂꯥꯁ 3ꯗꯒꯤꯅ 10 ꯐꯥꯎꯕꯁꯤꯗꯤ ꯁꯤꯡꯖꯨꯒ ꯆꯅꯥ ꯀꯥꯡꯍꯧ ꯈꯛꯇꯪ ꯆꯥꯔꯒ ꯆꯥꯎꯔꯛꯄ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯉꯥꯛꯏꯁꯦ ꯑꯩꯈꯣꯏ ꯑꯗꯨ ꯉꯥꯛꯇꯅꯤ ꯃꯌꯥꯝꯁꯦ ꯃꯗꯨꯒꯨꯝꯕ ꯂꯤꯔꯕ ꯑꯩꯈꯣꯏꯅ ꯃꯤꯔꯥꯏꯕꯤꯔꯕ ꯑꯗꯨꯕꯨ ꯄ꯭ꯔꯣꯇꯤꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯚꯤꯇꯥꯃꯤꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤꯗ ꯐꯪꯉꯤꯕ ꯂꯣꯀꯦꯜ ꯄ꯭ꯔꯗꯛꯁꯤꯡꯁꯤꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛꯇꯤ KFCꯒ ꯍꯥꯏꯕ ꯀꯔꯤ ꯃꯌꯥꯝ ꯁꯤꯜꯂꯨꯕꯗꯨꯅ ꯑꯉꯥꯡꯁꯤꯡ ꯅꯣꯏꯈꯠꯂꯛꯄ ꯃꯌꯥꯝꯁꯤ ꯎꯕꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯋꯥꯖꯕ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯒꯤ ꯑꯣꯏꯅ ꯂꯩꯖꯔꯛꯑꯕ ꯑꯐꯕ ꯃꯅꯥ ꯃꯁꯤꯡ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯃꯌꯥꯝꯁꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯥꯕ ꯐꯪꯅꯅꯕ ꯑꯃꯨꯛ ꯍꯟꯅ ꯀꯥꯎꯊꯣꯛꯎꯔꯕꯁꯤ ꯅꯤꯡꯁꯤꯡꯅꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯔꯥꯀꯦꯁꯅ ꯆꯤꯡꯉꯒ ꯁꯤꯡꯖꯨ ꯐꯦꯁꯇꯤꯚꯦꯜ ꯀꯌꯥ ꯄꯥꯡꯊꯣꯛꯄꯤꯗꯨꯅ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯌꯥꯝꯅ ꯄꯦꯜꯂꯤ ꯃꯁꯤꯃꯛ ꯑꯩꯈꯣꯏꯅ ꯆꯥꯛꯈꯥꯎꯗ ꯀꯔꯝꯕ ꯆꯤꯟꯖꯥꯛ ꯊꯥꯗꯒꯗꯒꯦ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯃꯅꯥ ꯃꯁꯤꯡꯁꯤ ꯊꯥꯗꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯥꯎꯅ ꯃꯗꯨ ꯃꯊꯧ ꯇꯧꯖꯔꯒ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯔꯝꯕ ꯍꯥꯟꯅꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯃꯁꯥ ꯐꯅ ꯂꯩꯔꯝꯕ ꯗꯥꯏꯕꯦꯇꯤꯁ ꯂꯩꯇꯅ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯊꯥꯖꯕꯅꯤ ꯍꯧꯖꯤꯛꯀꯤ ꯅꯍꯥꯔꯣꯟꯁꯤꯡꯅ ꯑꯩꯈꯣꯏ ꯑꯊꯣꯡꯕ ꯔꯦꯗꯤꯃꯦꯗ ꯐꯨꯗ ꯃꯌꯥꯝ ꯑꯃ ꯆꯥꯕꯁꯤꯅ ꯃꯁꯥ ꯅꯣꯏꯈꯠꯂꯒ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯋꯥꯕ ꯃꯌꯥꯝ ꯑꯃ ꯎꯔꯤꯕꯁꯦ ꯃꯁꯤꯒꯨꯝꯕ ꯐꯦꯁꯇꯤꯚꯦꯜ ꯃꯌꯥꯝꯁꯦ ꯈꯪꯉꯀꯥꯟꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯩꯅ ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯂꯧꯔꯒ ꯃꯌꯥꯝꯅ ꯁꯅꯥ ꯂꯩꯕꯥꯛ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯔꯊꯁꯤ ꯈꯪꯉꯝꯗꯦ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯅ ꯐꯖꯅꯕ ꯂꯩꯇꯦꯡꯉꯣꯅ ꯍꯥꯏꯔꯤꯕꯣꯏ ꯈꯜꯂꯨꯏ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯃꯌꯥꯝꯁꯤꯗ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯄꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯌꯧꯔꯒ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯤꯁꯦ ꯀꯣꯏꯖꯔꯨꯔꯀꯥꯟꯗ ꯑꯁꯦꯡꯕꯃꯛ ꯁꯅꯥ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯟꯅꯗꯒꯤ ꯂꯥꯏꯅ ꯊꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯐꯣꯔꯦꯟꯗ ꯃꯌꯥꯝ ꯑꯃ ꯆꯠꯂꯨꯔꯀꯥꯟꯗ ꯀꯟꯇ꯭ꯔꯤ 12 ꯆꯠꯂꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯩꯅ ꯉꯁꯤꯒꯤꯁꯤ ꯈꯤꯇꯪ ꯃꯔꯤ ꯂꯩꯅꯅ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯂꯝꯁꯤ ꯃꯔꯨꯚꯨꯃꯤꯗ ꯅꯣꯡꯁꯨ ꯇꯥꯗꯕ ꯏꯁꯤꯡꯁꯨ ꯐꯪꯗꯕ ꯂꯝꯗꯝꯗꯨꯗ ꯊꯥꯔꯒ ꯄꯨꯊꯣꯔꯛꯄ ꯄꯣꯠ ꯆꯩꯁꯦ ꯃꯁꯤ ꯃꯤꯌꯥꯝꯅ ꯂꯩ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯆꯤꯡ ꯑꯣꯏꯔꯣ ꯇꯝꯄꯥꯛ ꯑꯣꯏꯔꯣ ꯑꯦꯅꯤ ꯊꯥꯕꯗ ꯍꯦꯛꯇ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ ꯉꯔꯥꯡ ꯅꯍꯥꯟ ꯑꯣꯔꯦꯟꯖ ꯐꯦꯁꯇꯤꯚꯦꯜꯗ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯑꯣꯔꯦꯟꯖ ꯃꯌꯥꯝ ꯑꯃ ꯇꯃꯦꯡꯂꯣꯡꯗ ꯄꯨꯊꯣꯛꯏꯕ ꯀꯆꯥꯏꯒꯤ ꯆꯝꯄ꯭ꯔꯥ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯍꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯌꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯛꯑꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯛꯇ ꯈꯪꯉꯛꯑꯀꯥꯟꯗ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯤꯔꯣꯟꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯂꯤꯗꯔꯁꯤꯡꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯩꯍꯥꯎ ꯃꯌꯥꯝ ꯑꯗꯒꯤ ꯍꯦꯛꯇ ꯊꯥꯕꯗ ꯍꯧꯔꯕ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯌꯥꯕ ꯄꯣꯠꯊꯣꯛ ꯃꯌꯥꯝꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯌꯣꯟꯕ ꯌꯥꯏ ꯉꯁꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯂꯤꯗꯔ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏ ꯈꯪꯉꯛꯇꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯄꯨꯕꯤꯔꯛꯏꯁꯦ ꯃꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯗ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯏꯅꯥꯎ ꯔꯥꯀꯦꯁ ꯍꯣꯏꯅ ꯁꯤꯡꯖꯨ ꯐꯦꯁꯇꯤꯚꯦꯜ ꯄꯨꯊꯣꯛꯄꯤꯗꯅ ꯍꯥꯟꯅꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯆꯠꯅꯔꯝꯕ ꯐꯔꯕ ꯆꯤꯟꯖꯥꯛ ꯃꯌꯥꯝꯁꯦ ꯃꯁꯤ ꯅꯧꯍꯧꯅꯅ ꯉꯁꯤꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯗ ꯅꯤꯡꯁꯤꯡꯉꯒ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯏꯅꯥꯎ ꯃꯅꯤꯀꯥꯟꯇ ꯃꯨꯇꯨꯝ ꯍꯣꯏꯅ ꯃꯌꯥꯝ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯂꯣꯏꯅꯅ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯑꯃ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯩ ꯑꯩꯈꯣꯏ ꯃꯣꯔꯦꯂꯤ ꯑꯗꯒꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯛꯁꯤ ꯑꯩꯈꯣꯏ ꯏꯄꯥꯅ ꯏꯄꯨꯅꯥꯇꯒꯤ ꯍꯧꯅ ꯂꯩꯔꯕ ꯇꯉꯥꯏ ꯐꯗꯅ ꯆꯪꯗ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯈꯛꯅꯤ ꯁꯤꯡꯖꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯂꯥꯏꯇꯤꯡꯒꯤ ꯊꯧꯔꯝ ꯑꯃꯗꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯏꯕ ꯄꯣꯠꯁꯛ ꯑꯃꯈꯛꯁꯤꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡꯖꯔꯨꯕ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡ ꯊꯪꯅꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯗꯨꯅꯤ ꯁꯦꯡꯅ ꯂꯩꯖꯔꯤꯕꯁꯤ ꯃꯁꯤꯒꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯤꯡꯖꯨ ꯐꯦꯁꯇꯤꯚꯦꯜ ꯀꯃꯤꯇꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯤꯡꯖꯨ ꯐꯦꯁꯇꯤꯚꯦꯜ ꯑꯩꯈꯣꯏꯒꯤ ꯇꯧꯔꯛꯄꯁꯤ ꯌꯥꯝꯅ ꯔꯥꯏꯠ ꯇꯥꯏꯝ ꯑꯃꯅꯦ ꯍꯥꯏꯅ ꯑꯩꯁꯨ ꯂꯧꯖꯩ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯦꯒꯦꯇꯤꯞ ꯀꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯃ ꯑꯣꯏꯅ ꯂꯩꯖꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯅꯦꯒꯦꯇꯤꯞ ꯀꯃꯦꯟ ꯍꯥꯏꯔꯛꯄ ꯌꯥꯎꯏ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯐꯦꯁꯇꯤꯚꯦꯜꯁꯤ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯏꯀꯜꯗ ꯆꯠꯂꯤꯕꯅꯣ ꯈꯣꯠꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗ ꯑꯃꯨꯛ ꯂꯩ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯗꯒꯤ ꯐꯪꯕ ꯄꯣꯠꯊꯣꯛ ꯉꯥꯛꯇꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯝꯕꯧ ꯑꯩꯈꯣꯏꯒꯤ ꯍꯩꯕꯤ ꯃꯅꯥ ꯁꯨꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯗꯒꯤ ꯐꯪꯕ ꯄꯣꯠꯁꯛ ꯉꯥꯛꯇꯅꯤ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯄꯥꯠ ꯉꯁꯤ ꯏꯀꯣꯂꯣꯖꯤꯀꯦꯜ ꯏꯟꯕꯦꯂꯦꯟꯁ ꯑꯣꯏꯔꯛꯄ ꯑꯩꯈꯣꯏꯒꯤ ꯄꯥꯠ ꯂꯩꯔꯛꯇ꯭ꯔꯕꯗ ꯀꯗꯥꯏꯗꯒꯤ ꯊꯝꯕꯧ ꯂꯩꯒꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯏꯟꯚꯥꯏꯔꯟꯃꯦꯟꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯤꯡꯖු ꯐꯦꯁꯇꯤꯚꯦꯜ ꯇꯧꯕꯁꯤ ꯁꯤꯡꯖꯨꯁꯤꯕꯨ ꯀꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯔꯦꯚꯣꯂꯨꯁꯟ ꯑꯃ ꯁꯥꯒꯠꯄꯗ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯋꯦ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖු ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯅ ꯑꯩꯅ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯀꯦꯝꯄꯦꯅꯔ ꯑꯃ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯑꯩꯅ ꯚꯣꯂꯨꯟꯇꯔꯤ ꯑꯣꯏꯅ ꯆꯣꯡꯊꯣꯛꯆꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨꯁꯤꯒ ꯑꯩꯈꯣꯏ ꯒ꯭ꯔꯤन ꯔꯦꯚꯣꯂꯨꯁꯟ ꯁꯥꯒꯠꯄꯁꯤꯒꯗꯤ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯤꯒꯗꯤ ꯌꯥꯝ ꯃꯔꯤ ꯂꯩꯅꯕ ꯃꯁꯤꯃꯛꯅ ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯀꯦꯝꯄꯦꯟꯁꯦ ꯆꯠꯆꯕꯅꯤ ꯑꯩꯒꯤ ꯃꯤꯠꯇ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯅ ꯎꯖꯗꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯐꯦꯁꯇꯤꯚꯦꯜꯁꯦ
कमाई तौगे हागदा अखोइना नेशनलिज्म की वखलोंदा ह्यूमैनिटी सर्विस यावे तसेना हागदी अदुगा ग्रीन रेवोल्यूशन अमा सागना होनाबदा याम चाव थौदांग लौये अखोइगी ट्री प्लांटेशन अखोइगी ब्लड डोनेशन कैम्प फ्री आई कैम्प सुब थबक थरong कयामसु यावे अदुगा मसिगा लोइना आई वॉलंटरी ओइना सिगी कैंपेन से चके हाइना अदमाय तौगा चोंथोकजरकपने अदुगा मखा ताकपदसु हेनेना अखोइगी ngasiगी कनोगी सिंजू फेस्टिवल कमिटीजना मतुंग ताकपदसु हेना अखोइगी तौबो ngamba ओइबियो अदुगा सिंजू फेस्टिवल असिबु अखोइगी माइ पांगना पांथोकपो ओइरसनो हाइबो खमसे थमनि कांता बुतुंग लगे थम सागतपा लोनिना इलेक्शन द फ्री एंड फेयर ओइनजाबिगी पाउजन पुबा लोनिना इम्फाल टू कसाताना खोंगना चटलगा अखोइगी मदुगी मैतै तारबा लमसिंग थुदेदा अखोइगी शांतिगी पाउजन पुबा लोनिना तोंगान तोंगानबा फ्लड की अचौबा अखोइ आसामदा थोखिबा इसिंग इचाउगी अदुगुंबा थौदोक अदुदा विक्टिम ओइरबा विक्टिम फैमिली ओइरबा लखीपुरगी इमुंग चनी चहुंगी एरियादा महाना खोंगना अखोइ चटलगा मदुगी आसा थक्सिंग येलुबा अदुगुंबा इनाउ मन काता मुंगनि दो ngasiगी सिंजू फेस्टिवल मांगोइना अखोइगी फ्लेवर तौबा सिगी मांगोइना अखोइगी नबन चेयरमैन एमडीएस ना सिगी वाफम खरदंग मदिया फैंसिंग